Hello everyone, ngasidi tharoi oina thongjarake. Tharoi si fazana sengna chamtho matungda sumaina perukka chenga hapaga tinge aduga maninga mamaiga ka'aba matungda amuk chenga aduga ngasagi peruktuga amuk hapaga aduga ngasagi manungda yawba macha adagi fattaba akengbasinga othoragni sumaina othoraniba aduga lastly thongba gadoiba pung khara watlingaida sumaina fazana chamthoga thum hapchillaga tingbiraga ꯂꯧꯈꯠꯂꯒ ꯑꯩꯁꯤ ꯈꯥꯡꯗ ꯑꯗꯨꯝ ꯉꯧꯊꯣꯛꯆꯕꯅꯤ ꯍꯥꯏꯗꯤ ꯊꯥꯎ ꯍꯥꯞꯇꯕꯤꯗ ꯊꯥꯎ ꯍꯥꯞꯄꯒꯁꯨ ꯌꯥꯏ ꯑꯩꯅ ꯊꯥꯎ ꯍꯥꯞꯇꯕꯤꯗ ꯉꯧꯋꯦ ꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯖꯅ ꯑꯃꯨꯔꯛꯇꯪ ꯀꯥꯝꯊꯣꯛꯑꯅꯤ ꯀꯥꯝꯊꯣꯛꯑꯒ ꯃꯅꯤꯟ ꯊꯥꯗꯣꯛꯑꯒ ꯏꯔꯣꯟ ꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯗꯨꯒ ꯏꯔꯣꯟ ꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯊꯔꯣꯏꯗꯣ ꯃꯍꯤꯗꯣ ꯐꯖꯅ ꯃꯆꯨꯝꯗꯣ ꯄꯨꯔꯥ ꯀꯪꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯏꯔꯣꯟ ꯊꯣꯛꯑꯒ ꯍꯩꯖꯤꯟꯖꯒꯗꯣꯏꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯔꯣꯟ ꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕꯒꯤ ꯉꯥꯔꯤ ꯃꯀꯨꯝꯒꯨꯝꯕ ꯃꯣꯔꯣꯛ ꯃꯀꯨꯝꯒꯨꯝꯕꯁꯦ ꯌꯥꯔꯤꯕꯃꯈꯩ ꯆꯤꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏ ꯆꯥꯁꯟꯕꯤꯒꯅꯨ ꯐꯖꯅ ꯏꯔꯣꯟ ꯊꯣꯛꯑꯒ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯀꯨꯝ ꯀꯩꯀꯩꯁꯤꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯨꯟꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯔꯣꯏꯁꯦ ꯄꯨꯔꯥ ꯀꯪꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯍꯩꯖꯤꯟꯗꯣꯏꯅꯤ ꯑꯗꯣ ꯍꯩꯖꯤꯟꯕꯁꯦ ꯊꯔꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯆꯨꯝꯗꯣ ꯀꯪꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯨꯝ ꯈꯥꯡ ꯑꯃꯇꯪꯒ ꯑꯗꯨꯝ ꯊꯣꯡꯉꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯅꯤꯡꯗꯒ ꯃꯣꯠꯍꯟꯕ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯑꯀꯦꯡꯕ ꯀꯩꯀꯩ ꯌꯥꯎꯕꯗꯣ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯏꯅ ꯍꯩꯖꯤꯟꯖꯔꯒ ꯑꯅꯤ ꯊꯣꯛꯅ ꯇꯧꯔꯒ ꯁꯦꯝꯃꯒ ꯊꯣꯡꯖꯕꯅꯤ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯑꯀꯦꯡꯕ ꯀꯩꯀꯩ ꯌꯥꯎꯕꯗꯣ ꯆꯥꯁꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯈꯜ ꯑꯇꯣꯞꯄꯗꯁꯨ ꯊꯣꯡꯕ ꯌꯥꯏ ꯀꯥꯝꯊꯣꯛꯑꯒ ꯊꯣꯡꯕꯁꯨ ꯃꯔꯛꯇ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯊꯔꯣꯏꯒꯤ ꯃꯇꯝꯅꯤꯅ ꯃꯌꯥꯝꯁꯨ ꯊꯔꯣꯏ ꯐꯥꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯗꯒꯤ ꯂꯩꯔꯒ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯑꯗꯒꯤ ꯑꯩꯒꯤ ꯍꯦꯟꯖꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯕ ꯌꯥꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ